ꯕꯣ ꯄꯨꯔꯥ ꯁꯤꯕꯖꯥꯠꯅꯤ ꯅꯦꯠꯁꯦ ꯐꯖꯅ ꯊꯥꯔꯇꯤ ꯅꯥꯏꯟ ꯐꯤꯐꯇꯤꯗꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯅꯦꯠ ꯌꯥꯗꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 10:35 ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯌꯥꯔꯛꯏꯁꯤ ꯇꯠꯈꯤꯗꯣꯏꯔꯥ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤꯗꯀꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯔꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯉꯦ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯪꯒꯣꯜ ꯑꯇꯦꯛ ꯆꯦꯅꯦꯜꯁꯤꯕꯨ ꯃꯤꯅꯤꯠ ꯃꯌꯥꯝ ꯐꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯅꯦꯠꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ 950ꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯧꯖꯤꯛ ꯀꯕꯣꯛ ꯅꯦꯠ ꯌꯥꯔꯦ ꯋꯥꯎ ꯔꯟꯖꯤꯇꯥ ꯁꯤꯡꯍ ꯋꯥꯟ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯑꯣ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯤꯇ꯭ꯔꯥ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯔꯟꯖꯤꯇꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ 950ꯗꯩ ꯇ꯭ꯔꯥꯏ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯧꯖꯤꯛꯇ ꯀꯕꯣꯛ ꯌꯥꯔꯦ ꯑꯁꯤꯁꯨ ꯆꯦꯟꯈꯤꯗꯣꯏꯔꯥ ꯈꯪꯗꯦ ꯅꯦꯠꯁꯦ ꯄꯨꯔꯥ ꯁꯤꯕꯖꯥꯠꯅꯤ ꯑꯣꯖꯥꯈꯣꯏꯒꯤ ꯅꯦꯠꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯃꯅꯤ ꯏꯇꯩꯃ ꯏꯁ ꯕꯦꯔꯥ ꯍꯥꯏꯕꯨ ꯈꯖꯤꯛ ꯈꯔ ꯕꯦꯔꯥ ꯅꯠꯇꯦꯕꯣ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯕꯖꯥꯠꯅꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯆꯥꯗ꯭ꯔꯤꯌꯦ ꯊꯦꯡꯉꯦꯅꯦ ꯆꯥꯔꯦ ꯑꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯍꯥꯎꯒꯦ ꯆꯤꯇ꯭ꯔꯥ ꯍꯣꯏꯒꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯉꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯦꯠꯁꯦ ꯊꯤꯕꯗ ꯅꯦꯠꯁꯤꯒꯤ ꯋꯥꯕꯅꯤ 950ꯗꯩ ꯍꯧꯕꯗꯨꯅ ꯍꯧꯖꯤꯛꯇ 10:35 ꯌꯥꯔꯦ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯏꯔꯧ ꯏꯆꯤꯟ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯤꯉꯩꯗ ꯀꯣꯃꯦꯟ ꯏꯕ ꯀꯨꯏ ꯆꯪꯈ꯭ꯔꯦ ꯁꯨꯕꯥꯁꯤꯁꯇꯤ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯑꯆꯥꯄꯣꯠ ꯍꯧꯔꯤꯌꯦ ꯑꯣ ꯉꯥ ꯊꯣꯡꯉꯦ ꯍꯥꯎꯅꯤꯍꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯉꯥ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯁꯣꯞꯖꯤ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯑꯆꯥꯄꯣꯠ ꯍꯧꯔꯤ ꯍꯥꯏ ꯍꯣꯏ ꯏꯇꯩꯃ ꯉꯜꯂꯤꯗ ꯍꯣꯠꯅꯒꯗꯕꯅꯤ ꯉꯥ ꯃꯀꯣꯛꯀ ꯍꯋꯥꯏꯒ ꯊꯣꯡꯉꯦ ꯑꯁ ꯍꯥꯎꯔꯝꯅꯤ ꯑꯩꯗꯤ ꯆꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯌꯥꯝ ꯉꯍꯥꯛꯇꯪ ꯆꯪꯉꯛꯑꯣ ꯁꯠ ꯁꯠ ꯂꯥꯎꯅ ꯄꯨꯡꯈꯥꯏ ꯑꯃꯨꯇꯪ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯤꯇꯥꯗꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯣ ꯀꯣꯃꯦꯟ ꯏꯕ ꯌꯥꯝ ꯀꯨꯏ ꯆꯪꯉꯤ
ꯉꯥ ꯃꯀꯣꯛꯀ ꯍꯋꯥꯏꯒ ꯊꯣꯡꯉꯦ ꯑꯁ ꯍꯥꯎꯗꯣꯅꯤ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯃꯨꯛꯀ ꯉꯥ ꯍꯦꯜꯂꯕꯣ ꯍꯣꯏ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯏꯇꯩꯃ ꯑꯃꯨꯛ ꯌꯨꯝ ꯃꯥꯡꯉꯦ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯗꯣꯞ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯉꯁꯤ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯅ ꯏꯁꯩꯒ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯆꯥꯄꯣꯠ ꯆꯥꯔ ꯆꯥꯔ ꯂꯦꯟ ꯇꯥꯔꯦ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ ꯋꯥꯎ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯅꯥꯏꯟ ꯊꯦꯡꯀ꯭ꯌꯨ ꯑꯕꯤꯁꯦꯛ ꯆꯛꯆꯔꯕ ꯏꯇꯩꯃ ꯑꯕꯤꯁꯦꯛ ꯁꯤꯡ ꯑꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯗ ꯏꯁꯩ ꯇꯝꯕꯅꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯃꯥ ꯕꯤ ꯑꯦꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯑꯗꯨꯅ ꯂꯣꯏꯗꯅ ꯂꯥꯛ ꯑꯃꯗ ꯂꯩꯕꯅꯤ ꯑꯕꯤꯁꯦꯛ ꯁꯤꯡꯉꯥꯏꯅ ꯏꯇꯩꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯕꯤꯁꯦꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯆꯤꯇꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯊꯣꯛꯑꯗꯤ ꯕꯥꯏ ꯄꯤꯔꯝꯃꯨꯀꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯀꯣꯃꯦꯟ ꯇꯧꯔꯝꯃꯒ ꯐꯕ ꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑ ꯅꯨꯡꯉꯥꯏꯃꯤ ꯃꯣꯏꯅ ꯃꯊꯤ ꯑꯣꯏꯅ ꯆꯥꯔ ꯂꯣꯏꯔꯦ ꯑꯣꯖꯥ ꯑꯕꯨꯡꯉꯣ ꯇꯥꯏ ꯅꯣꯛꯅ ꯁꯤꯔꯅꯤ ꯃꯥꯅ ꯃꯣꯏꯅꯥ ꯃꯊꯤ ꯍꯥꯏ ꯅꯣꯛꯈꯤꯕ ꯑꯣꯖꯥ ꯈꯔꯅꯤ ꯑꯩꯈꯣꯏ ꯔꯣꯝꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯣꯖꯥ ꯀꯣꯏꯔꯛꯑꯣꯔꯣ ꯑꯣꯖꯥꯗꯨꯒ ꯀꯣꯏꯔꯗꯤ ꯁꯤꯗ ꯀ꯭ꯂꯥꯁ ꯀꯅꯥ ꯇꯧꯅꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯕꯤꯁꯦꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯟꯗꯦꯅꯤꯅ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯍꯥꯏ ꯆꯨꯝꯃꯤ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯦꯕ ꯑꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅꯦ ꯑꯣꯖꯥ ꯏꯁꯩ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯌꯨꯝ ꯃꯥꯡꯉꯤꯁꯦ ꯑꯕꯤꯁꯦꯛ ꯑꯣꯖꯥꯗꯤ ꯍꯥꯏꯒꯨꯝꯅ ꯀꯣꯏꯔꯛꯑꯒꯦ ꯑꯕꯤꯁꯦꯛ ꯑꯌꯨꯛ ꯆꯔꯥ ꯍꯦꯜꯂꯦ ꯑꯣ ꯃꯃꯥꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯥ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛꯁꯤꯡ ꯑꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯃꯈꯣꯏ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯈꯔ ꯉꯟꯅ ꯉꯧꯊꯣꯡ ꯆꯥꯔꯦ ꯑꯥ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯉꯧꯊꯣꯡꯁꯨ ꯍꯥꯎꯕꯅꯤ ꯃꯃꯥ ꯀꯔꯤꯝ ꯇꯧꯗ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯊꯣꯛꯑꯗꯤ ꯕꯥꯏ ꯄꯤꯔꯝꯃꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛꯁꯨ ꯆꯦꯟꯅꯦꯜ ꯈꯪꯗꯦꯅꯦ ꯇꯥꯡ 6 ꯁꯣꯔꯥꯠꯅꯤꯅꯦ ꯃꯨꯠ ꯍꯥꯏ ꯑꯗꯣ ꯇꯥꯡ 6 ꯁꯣꯔꯥꯠꯅꯤ ꯍꯌꯦꯡ ꯗꯦꯠ ꯀꯌꯥꯅꯣ ꯃꯥꯄꯜꯅꯤ 10ꯅꯤ ꯍꯣꯏꯑꯕ ꯑꯗꯣ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯀ꯭ꯂꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯣꯅꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯀ꯭ꯂꯥꯁꯇꯤ ꯀꯅꯥꯅ ꯂꯧꯅꯤ ꯑꯕꯤꯁꯦꯛ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯤ ꯀ꯭ꯂꯥꯁ ꯀꯅꯥ ꯂꯧꯅꯤ ꯆꯥꯕꯤꯔꯕꯣ ꯑꯣꯖꯥꯕꯨ ꯏꯃꯥꯏꯄꯦꯝꯃ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔꯅꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯆꯥꯕ ꯂꯣꯏꯔꯦꯅꯦ ꯆꯨꯝꯊꯣꯡ ꯑꯃ ꯊꯣꯡꯉꯦ ꯄꯥꯄꯣꯔ ꯑꯃ ꯍꯧꯔꯦ ꯑꯃꯦꯠꯄ ꯑꯃ ꯃꯦꯠꯂꯦ ꯑꯕꯤꯁꯦꯛꯇꯤ ꯏꯁꯩꯒ ꯌꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔ ꯃꯥꯜꯂꯦ ꯍꯥꯏ
ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯂꯩꯗꯨꯗꯤ ꯍꯥꯏ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯃꯨꯛꯇꯅꯤ ꯍꯥꯏꯕ ꯍꯣꯏ 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 ꯌꯦꯡꯁꯤ ꯏꯇꯩ ꯃꯃꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯗꯅ ꯇꯧꯕꯅꯤ ꯑꯩ ꯂꯥꯛꯑꯗꯤ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯇꯕ ꯍꯌꯦꯡ ꯗꯦꯠ ꯀꯌꯥꯅꯣ 29 30 31 ꯌꯨꯝꯅꯤ ꯏꯁꯩꯒ ꯌꯥꯎꯗꯦ ꯑꯩꯅ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯕꯅꯦ ꯍꯥꯏ ꯑꯕꯤꯁꯦꯛ ꯁꯨꯃꯥꯡ ꯂꯩꯕꯅꯤ ꯑꯕꯤꯁꯦꯛ ꯆꯤꯡꯉꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯣ ꯏꯇꯩꯃ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯈꯣ ꯃꯥ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯊꯥꯡꯕꯅꯤ ꯃꯥꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯌꯥꯝ ꯊꯥꯡꯉꯛꯄꯅꯤ ꯑꯒꯣꯠꯇꯣ ꯑꯣꯖꯥ ꯍꯣꯏ ꯌꯥꯏꯌꯦ ꯑꯣꯖꯥ ꯍꯥꯏꯕ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯗꯦꯠ 6ꯇꯅ ꯀꯩꯅꯣꯅꯤ ꯑꯩ ꯂꯥꯛꯑꯒ ꯅꯣꯏꯃꯨꯛ ꯋꯥꯔꯅꯤ ꯑꯣꯖꯥꯗꯤ ꯉꯥ ꯆꯥꯗꯅ ꯃꯦꯔꯥꯃꯦꯁ ꯆꯥꯔꯅꯤ ꯄꯄꯥꯗꯤ ꯂꯧ ꯁꯨꯕꯅꯤꯅ ꯋꯥꯔꯅꯤ ꯑꯣꯖꯥ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯖꯍꯥ ꯆꯥꯕꯗꯣ ꯑꯗꯨꯝ ꯆꯥꯅꯤ ꯀꯩꯅꯣ ꯍꯥꯏ ꯂꯩꯖꯔꯤꯌꯦ ꯑꯣ ꯂꯩꯖꯔꯤꯗꯤ ꯈꯪꯕ꯭ꯔꯗꯣ ꯎꯗꯕꯅꯤꯅ ꯁꯛ ꯃꯥꯏ ꯎꯅꯗꯕꯅꯤꯅ ꯀꯣꯃꯦꯟ ꯑꯃ ꯏꯕꯗꯕꯨ ꯃꯤꯅꯤꯠ 10 20 ꯆꯪꯕ꯭ꯔꯅꯦ ꯃꯤꯅꯤꯠ 5 10 ꯆꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛ ꯂꯥꯛꯏꯗꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯕꯥꯡꯀꯔ ꯋꯥꯎ ꯁꯨꯕꯥꯡꯀꯔ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯥ ꯌꯦꯛ ꯇꯧꯗ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯨꯕꯥꯡꯀꯔ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯝ ꯀꯔꯝ ꯇꯧꯔꯤ ꯁꯨꯝ ꯅꯥ ꯌꯦꯛ ꯇꯧꯗꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯏ ꯁꯨꯕꯥꯡꯀꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯆꯤꯇ꯭ꯔꯥꯒꯤꯁꯦ ꯎꯏꯔ ꯎꯏꯔꯒ ꯀꯣꯃꯦꯟ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯥ ꯀꯩꯗꯧꯔꯤꯕ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯇꯦ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯉꯁꯥꯏ ꯗꯣꯆꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯧꯔꯛꯀꯦ ꯇꯧꯔꯝꯃꯦ ꯑꯣ ꯂꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯕꯤꯁꯦꯛ ꯄꯄꯥ ꯂꯧ ꯂꯣꯏꯔꯕꯣ ꯅꯣꯏ ꯑꯣꯖꯥꯗꯤ ꯅꯥ ꯌꯦꯛ ꯇꯧꯗ꯭ꯔꯥ ꯁꯨꯕꯥꯡꯀꯔ ꯈꯨꯝꯗꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯎꯗ꯭ꯔꯣ ꯑꯃꯠꯇ ꯎꯏꯌꯦ ꯄꯥꯔꯤꯁꯤꯗꯤ ꯄꯥꯔꯤꯁꯤꯗꯤ ꯂꯩꯖꯔꯤꯌꯦ ꯍꯥꯏꯕ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯎꯗ꯭ꯔꯣ ꯑꯃꯇ ꯎꯏꯌꯦ ꯄꯥꯔꯤꯁꯤꯗꯤ ꯑꯣꯖꯥ ꯀꯦꯑꯦꯝ ꯁꯤ ꯀꯅꯥꯅꯣ ꯑꯣꯖꯥ ꯀꯦꯝꯁꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔ ꯑꯣꯖꯥ ꯁꯤꯡꯍꯥꯔꯣ ꯑꯣꯀꯦ ꯁꯤꯡꯍꯖꯤ ꯖꯣꯏ ꯉꯔꯥꯡꯗꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯅꯦ ꯋꯥꯔꯤ ꯂꯤꯔꯤ ꯍꯣꯏ ꯍꯣꯏ ꯑꯦ ꯑꯣꯖꯥꯗꯤ ꯈꯪꯗꯦꯗ ꯑꯣꯖꯥ ꯑꯩ ꯆꯤꯅꯤ ꯂꯣꯟꯈꯤꯒꯦ ꯚꯥꯏ ꯑꯣ ꯏꯇꯩꯃ ꯏꯇꯩꯃ ꯇꯧ ꯅꯦꯛꯁ ꯁꯟꯗꯦꯗꯩ ꯑꯣ ꯍꯥꯎꯅꯤ ꯍꯧꯅꯤ
ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯐꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯐꯔꯤꯌꯦ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯁꯤꯡꯍꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯐꯔꯤ ꯍꯥꯏ ꯐꯅꯤ 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 ꯆꯨꯅꯨꯗꯤ ꯀꯩꯗꯧꯔꯤ ꯂꯧ ꯂꯣꯏꯔꯕ ꯑꯕꯤꯁꯦ ꯄꯄꯥ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥ? ꯑꯣꯖꯥꯗꯤ ꯑꯩ ꯆꯥꯔꯦ ꯁꯤꯡꯍꯥ ꯑꯩ ꯆꯨꯝꯊꯣꯡ ꯑꯃ ꯊꯣꯡꯉꯤ ꯑꯗꯩꯗꯤ ꯄꯥꯄꯔ ꯑꯃ ꯍꯧꯔꯦ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦ ꯁꯂꯥꯠ ꯌꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯕ ꯌꯥꯗꯦꯀꯣ ꯁꯤꯡꯍꯥ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯍꯌꯦꯡ ꯍꯪꯆꯤꯠ ꯏꯁꯩ ꯂꯩꯕꯅꯦ ꯏꯁꯩ ꯂꯩꯔꯝꯃꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯕꯤꯁꯦꯛ ꯑꯣꯖꯥꯁꯨ ꯃꯥꯡꯉꯦ ꯑꯣꯖꯥ ꯆꯥꯕ ꯂꯣꯏꯇ ꯉꯥꯏꯔꯦ ꯆꯥꯛ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯣꯏꯒꯤ ꯂꯣꯏꯗꯤ ꯃꯣꯏꯒꯤ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯣꯏꯕꯨ ꯂꯣꯏꯔꯗꯤ ꯀꯣꯝꯃꯦ ꯅꯨꯡꯉꯥꯏꯔꯦ ꯂꯩꯕꯅꯦ ꯑꯣ ꯑꯠꯆꯥ ꯆꯥ ꯆꯥ ꯍꯪꯆꯤꯠ ꯏꯁꯩ ꯂꯩꯕꯅꯦ ꯑꯣ ꯀꯩ ꯈꯨꯟꯗ ꯂꯩꯒꯦ ꯃꯣꯏꯒꯤ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯔꯝꯃꯦ ꯉꯁꯥꯏ ꯆꯤꯇ꯭ꯔꯥꯒꯤ ꯀꯣꯃꯦꯟꯗꯨꯕꯨ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯎꯗ ꯃꯥꯜꯂꯦꯕ ꯑꯗꯣ ꯍꯥꯏꯔ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯑꯩ ꯄꯅꯤ ꯆꯥꯏ ꯑꯣꯖꯥ ꯑꯁ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯍꯦ ꯄꯅꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯔ ꯒ꯭ꯔꯤꯟꯗꯨꯒ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯒ꯭ꯔꯤꯟ ꯃꯇꯔꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯨꯟ ꯑꯃꯗ ꯑꯅꯤ ꯍꯥꯏꯌꯦ ꯑꯣ ꯁꯣꯔꯥꯠꯂ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯥꯒꯁꯀꯤ ꯇꯥꯡ ꯃꯔꯤ ꯃꯉꯥꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯀꯣ ꯃꯤ ꯑꯅꯥ ꯑꯌꯦꯛ ꯗꯣꯁꯔꯥ ꯑꯃꯨꯛ ꯀꯜꯂꯦꯅ ꯑꯣꯖꯥ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯂꯩ ꯑꯣꯖꯥ ꯑꯣ ꯀꯥꯏ ꯃꯐꯝꯗ ꯂꯩꯕ ꯑꯥꯎ ꯁꯣꯔꯥꯠꯇꯤ ꯅꯪ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯆꯨꯅꯨꯒꯤ ꯆꯨꯅꯨꯒ ꯑꯣꯖꯥꯒ ꯆꯠꯇꯣꯏ ꯃꯥꯜꯂꯦ ꯅꯪꯗꯤ ꯌꯥꯎꯗꯕ ꯀꯣꯃꯦꯟ ꯏꯔꯒ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯄꯥꯏ ꯑꯦ ꯅꯪ ꯍꯦꯛꯇ ꯀꯣꯃꯦꯟ ꯂꯥꯛꯑꯒ ꯅꯃꯤꯠꯇꯨꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡ ꯂꯩꯔꯒ ꯅꯤꯡꯁꯤꯡꯉꯒ ꯀꯣꯃꯦꯟ ꯏꯔꯒ ꯌꯥꯎꯗꯦ ꯑꯣꯖꯥ ꯑꯣ ꯄꯥꯔꯤꯁꯤꯗꯤ ꯀꯣꯃꯦꯟ ꯎꯔꯒ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯄꯥꯏ ꯄꯥꯔꯤꯁꯤꯗꯤ ꯅꯪ ꯉꯁꯥꯏꯗꯤ ꯅꯪ ꯍꯥꯏꯕ ꯑꯗꯨꯝ ꯄꯥꯔꯦ ꯑꯃ ꯀꯣꯃꯦꯟ ꯀꯩꯅꯣ ꯇꯧꯗꯣꯏꯗ ꯄꯟꯖꯥꯕ ꯃꯤꯅꯤꯁꯇꯔꯗ ꯂꯩ ꯑꯣꯖꯥ ꯑꯣ ꯑꯥꯔꯃꯤꯔꯣ ꯆꯤꯇ꯭ꯔꯥ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯁꯤꯡꯍꯅ ꯆꯤꯇ꯭ꯔꯥ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯑꯦ ꯆꯤꯇ꯭ꯔꯥꯗꯤ ꯆꯥ ꯂꯣꯏꯗꯅ ꯑꯣꯜꯂꯝꯃꯅꯤ ꯃꯤꯁꯇꯔ ꯄꯟꯖꯥꯕꯇ ꯂꯩꯔꯤꯁꯤꯅ ꯑꯥꯔꯃꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯃꯅꯤ ꯑꯣ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯀꯣ ꯏꯁꯣꯔ ꯈꯨꯔꯨꯝꯗꯅ ꯅꯥ ꯌꯦꯛꯇꯕ ꯗ꯭ꯌꯨꯇꯤ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯏꯁꯣꯔ ꯈꯣꯏꯔꯨꯝꯗꯅ ꯂꯟꯊꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯣꯏꯔꯨꯝꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗ꯭ꯌꯨꯇꯤ ꯊꯣꯛꯑꯝꯗꯥꯏꯗ ꯏꯁꯣꯔ ꯈꯣꯏꯔꯝꯒꯗꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯣꯏꯔꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯆꯠꯀꯗꯕꯅꯤ ꯃꯤꯠ ꯅꯥ ꯁꯤꯡꯒꯗꯕꯅꯤꯀꯣ
ꯑꯩꯁꯦ ꯇꯥꯛꯄ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ꯫ ꯂꯩꯕ ꯑꯣꯏꯖꯒꯦ ꯑꯣꯖꯥ꯫ ꯍꯣꯏ ꯍꯣꯏ ꯅꯥ ꯌꯦꯛꯇꯕ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ꯫ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯥꯎꯒꯅꯨ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯅ ꯃꯥꯡ ꯊꯪꯉꯒ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯥꯔꯃꯤ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯦꯛꯅꯕꯅꯤ ꯗꯨꯁꯃꯟꯒ꯫ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ꯫ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤꯗꯔ ꯑꯣꯟ ꯗ꯭ꯌꯨꯇꯤꯗꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯤ꯫ ꯆꯤꯇ꯭ꯔꯥ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯏꯔꯣ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ꯫ ꯄꯨꯡ 12 ꯇꯥꯗꯣꯔꯦ꯫ ꯉꯁꯤꯗꯤ ꯕꯦꯟꯙꯧ ꯂꯩꯅꯥ ꯆꯪꯉꯛꯇꯦ ꯑꯇꯣꯞꯄꯒꯤ ꯑꯦꯜꯕꯤꯗ ꯀꯣꯏꯔꯤꯕ ꯀꯩꯅꯣ꯫ ꯑꯣꯖꯥ ꯗꯦꯠ 3ꯗ ꯂꯥꯛꯄꯤꯔꯣꯏ꯫ ꯗꯦꯠ 3ꯗ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯂꯩꯔꯤꯔꯣ꯫ 3, 4, 5 ꯀꯥꯏ ꯌꯥꯗꯣꯔꯤ꯫ ꯇꯥꯡ 6 ꯁꯣꯔꯥꯠꯅꯤꯅꯦ ꯑꯕꯤꯁꯦꯛ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯖꯨꯂꯣꯟ ꯖꯒꯣꯏ ꯂꯩꯌꯦ꯫ ꯑꯣ ꯖꯨꯂꯣꯟ ꯏꯁꯩꯗꯤ ꯑꯣꯖꯥ ꯀꯨꯏꯔꯦꯗ ꯐꯥꯕꯨ ꯐꯥꯗꯦ ꯇꯝꯁꯨ ꯇꯝꯍꯧꯗꯦ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯨ ꯀꯩꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕ꯫ ꯑꯣꯖꯥꯒ ꯄꯨꯟꯅ ꯑꯣꯀꯦ ꯌꯦꯡꯁꯤꯗ꯫ ꯅꯥ ꯌꯦꯛꯇꯕ꯫ ꯑꯣꯖꯥ ꯑꯩꯁꯨ ꯆꯨꯝꯊꯣꯡ ꯆꯥꯏꯌꯦ ꯆꯨꯝꯊꯣꯡ ꯍꯥꯎꯕꯅꯤ꯫ ꯆꯨꯝꯊꯣꯡ ꯌꯥꯝ ꯍꯥꯎꯋꯦ꯫ ꯇꯥꯡ 6 ꯁꯣꯔꯥꯠꯅꯦꯕꯀꯣ ꯁꯣꯔꯥꯠꯇꯤ ꯆꯠꯇꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯗꯦꯠ 29ꯅꯤ 30, 31, 1, 2, 3, 4, 5ꯇ ꯑꯗꯨꯝ ꯁꯦꯡꯕ꯫ ꯃꯌꯥꯝ ꯉꯥꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ꯫ ꯅꯦꯠꯁꯨ ꯍꯦꯛꯇ ꯈꯔ ꯌꯥꯏꯌꯦ ꯑꯕꯤꯁꯦꯛ 950ꯗꯒꯤꯅꯦ ꯑꯣꯖꯥꯅ ꯇ꯭ꯔꯥꯏ ꯇꯧꯕꯁꯦ꯫ ꯑꯩ ꯊꯣꯛꯑꯒꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯀꯦ ꯑꯕꯤꯁꯦꯛ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ꯫ ꯏꯁꯩꯗꯣ ꯑꯣꯏꯔꯥꯏꯌꯨꯀꯣ ꯏꯁꯩꯗꯣ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧ꯫ ꯆꯨꯅꯨꯁꯨ ꯍꯥꯏꯌꯨ꯫ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯊꯦꯡꯀ꯭ꯌꯨ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ꯫ ꯃꯌꯥꯝ ꯁꯞꯄꯣꯔꯠ꯫ ꯑꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯏꯇꯩꯃ ꯃꯅꯤꯇꯣꯝꯕꯤꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ꯫ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ꯫ ꯅꯦꯠ ꯌꯥꯗꯦ꯫ ꯄꯨꯡ 4:50ꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨ 10:30 10:35 ꯑꯗꯨꯋꯥꯏꯗꯨꯒ ꯌꯥꯔꯛꯏꯅꯤ꯫ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ꯫ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ꯫ ꯑꯕꯤꯁꯦꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯤꯁꯦꯛ ꯁꯨꯃꯥꯏꯅ ꯊꯣꯛꯑꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫
नेट भाला नाई हंडक एलबी अनिरक अमक थाबसे इचे तुम्बी लागते थबक कल्लबा करिनो अतई कना कना लेरिगे इचनाव म्याम wow binthau le la me hero pakang mali ojase ngasadi binthau le na kawbada khawri kange binthau le na kay nyang chage kana lb koiruge isnaw te kana kana leirige loyen thokna kharabo BOS Aditya like toro kenyang chai hero pakhang mali ojase oja chak charabo chaba lore chaba kuire like toro like mo tobiramo binthau kay nyang chage Aditya kay nyang chai like toro Aditya kay nyang chai ate kana kana leirige ichna myam hoi good night se khoi binthau le na ya hauna bini mine kay nyang chaga ju khumdaba aduga good night Aditya like toromo kana kana leirige loyen thokra mare pung
ꯐꯖꯈ꯭ꯔꯦ ꯑꯦꯜ ꯄꯤꯗ ꯎꯏꯕꯁꯦ ꯃꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯏꯔꯛꯑꯦ ꯂꯣꯏꯁꯤꯜꯂꯅꯤ ꯄꯣꯊꯥꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪꯗꯤ ꯄꯨꯡ ꯑꯃꯃꯝ ꯂꯩꯔꯒ ꯀꯣꯃꯦꯟ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯗꯣ ꯎꯏꯔ ꯎꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔ ꯄꯥꯔꯒ ꯆꯪꯉꯛꯄ ꯃꯥꯜꯂꯦ
Yang pertama good night.
ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ
Pulang good night warga ko.